ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁ ꯁꯦꯝꯕꯗꯣ ꯉꯁꯤꯗꯤ ꯁꯦꯝꯖꯔꯒꯦ꯫ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯟꯊꯤ ꯑꯀꯪꯕꯅꯤ꯫ ꯑꯗꯨꯝ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯍꯦꯜꯂꯕ ꯁꯟꯊꯤ ꯑꯀꯪꯕꯅꯤ꯫ ꯀꯩꯅꯣꯗꯩ ꯀꯨꯟꯁꯥꯡꯗꯩ ꯈꯨꯜꯂꯨꯔꯤꯅꯤ꯫ ꯂꯝꯄꯥꯛꯇꯒꯤ ꯁꯤꯅ ꯁꯦꯝꯗꯣꯏꯅꯤ꯫ ꯁꯤꯗ ꯁꯨꯝꯕ ꯄꯥꯇ꯭ꯔ ꯑꯦꯅꯤ ꯕꯥꯔꯇꯤꯟ ꯑꯣꯏꯒꯦꯔꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯆꯟꯗꯣꯏꯖꯥꯠꯂ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯟꯗꯕꯒꯤ ꯑꯅꯤ ꯊꯣꯛꯏꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯖꯤꯟꯗꯣꯏꯅꯤ꯫ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯇꯤꯡꯉꯒ ꯅꯣꯡꯃ ꯊꯝꯕꯤꯗꯣꯏꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯎꯞꯆꯔꯒꯦ꯫ ꯉꯔꯥꯡꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯐꯥꯔꯦ ꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ꯫ ꯁꯤꯒꯤ ꯁꯟꯊꯤꯁꯦ ꯍꯥꯏꯐꯦꯠ ꯅꯨꯡꯁꯥꯗ ꯃꯆꯨꯝ ꯍꯥꯏꯐꯦꯠ ꯀꯪꯍꯟꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤꯁꯤ ꯑꯣꯔꯒꯥꯅꯤꯛ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯔꯦ꯫ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯆꯈꯤꯒꯦ꯫ ꯃꯈꯥꯗꯁꯨ ꯂꯩ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯝꯊꯤꯗꯦꯗ ꯑꯇꯣꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯃꯆꯨꯝ ꯀꯪꯍꯜꯂꯒ ꯉꯥꯏꯍꯥꯛ ꯀꯪꯅꯕ ꯊꯝꯕꯤꯔꯅꯤ꯫ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯐꯧꯔꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨ ꯁꯤꯒꯤ ꯃꯍꯤꯁꯦ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯝꯕ ꯆꯥꯡ ꯑꯃꯗ ꯏꯁꯤꯡ ꯆꯥꯡ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯜꯂꯒ ꯍꯩꯗꯣꯏꯅꯤ꯫ ꯁꯤꯒꯤꯁꯦ ꯑꯅꯤꯒꯤ ꯆꯥꯡꯅꯦꯕ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨ ꯁꯤ ꯃꯔꯤꯒꯨꯝꯕ ꯑꯣꯟꯁꯤꯟ ꯇꯥꯔꯦ꯫ ꯗꯕꯜ ꯑꯣꯏꯗꯣꯏꯕ꯫ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯛ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯨꯡꯕ ꯃꯛ ꯑꯅꯤ ꯑꯣꯏꯒꯗꯧꯕ꯫ ꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯏꯕꯤꯕ ꯌꯥꯔꯦ꯫ ꯐꯖꯅ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯩꯖꯒꯦ꯫ ꯏꯁꯇ꯭ꯔꯣꯕꯦꯔꯤꯗ ꯍꯩꯖꯤꯟꯒꯦ꯫ ꯄꯥꯟꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ꯫ ꯐꯅꯌꯥꯝ ꯄꯥꯜꯂꯦꯀꯣ ꯁꯥ? ꯍꯣꯏ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯐꯧꯔꯕꯅꯦ꯫ ꯁꯤ ꯄꯨꯡꯀꯪ ꯀꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯁꯤꯁꯦ ꯅꯣꯏꯈꯥꯏꯗꯣꯏꯅꯤ꯫ ꯁꯤꯗꯒꯤ ꯑꯣꯜꯂꯛꯄꯗꯨꯅꯤ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁ ꯍꯥꯏꯔꯤꯗꯣ꯫ ꯍꯧꯖꯤꯛ ꯁꯟꯊꯤ ꯑꯀꯪꯕ ꯅꯠꯇ꯭ꯔꯒꯗꯤ ꯐ꯭ꯔꯦꯁꯅꯗꯤ ꯌꯥꯔꯣꯏ꯫ ꯊꯥ ꯑꯅꯤ ꯐꯥꯔꯕ ꯊꯥ ꯑꯍꯨꯝ ꯐꯥꯔꯕ ꯀꯪꯉꯒꯗꯤ ꯅꯨꯡꯁꯥꯅ ꯐꯖꯅ ꯐꯧꯔꯒ ꯐꯖꯅ ꯀꯪꯉꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯁꯤꯒꯤ ꯃꯆꯨ ꯉꯥꯡꯉꯤꯁꯦ ꯍꯌꯦꯡ ꯀꯝꯄꯣꯁ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯨꯔꯞ ꯇꯧꯔꯛꯇꯣꯏꯅꯦꯕ꯫ ꯃꯨꯁꯤꯜꯂꯛꯇꯣꯏꯅꯦꯕ꯫ ꯌꯥꯔꯤꯉꯩ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯕ꯫ ꯁꯤ ꯊꯨꯒꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯨꯊꯍꯜꯂꯤ? ꯀꯝꯄꯣꯁ ꯑꯣꯟꯕ ꯊꯨꯅꯕꯅꯤ꯫ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯋꯤꯛꯂꯤꯒꯤ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯗꯣꯏꯅꯤ꯫ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯍꯥꯏꯗꯤ ꯃꯇꯝ ꯀꯝꯄꯣꯁ ꯁꯣꯟꯕ ꯍꯥꯏꯁꯦ ꯃꯇꯝ ꯆꯪꯕ ꯄꯣꯠꯅꯦ꯫ ꯊꯨꯕꯗ ꯑꯁꯤ ꯊꯥ 45 ꯗꯦꯖ ꯊꯥ ꯑꯃ ꯃꯈꯥꯏꯒꯨꯝꯕ ꯊꯥ ꯑꯅꯤꯒꯨꯝꯕ ꯃꯨꯛꯇ ꯉꯥꯏꯔꯦ ꯊꯨꯍꯟꯕꯗ꯫ ꯑꯗꯨ ꯈꯔꯗꯤ ꯁꯦꯕꯥ ꯇꯧꯕꯤ ꯇꯥꯔꯦ ꯊꯨꯍꯟꯒꯦ ꯍꯥꯏꯔꯗꯤ
ꯋꯤꯛꯂꯤꯒꯤ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯗꯣꯏꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯇꯣꯏꯗꯕ ꯃꯇꯨꯝ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯈꯖꯤꯛ ꯆꯥꯎꯕ ꯁꯤ ꯍꯌꯦꯡ ꯋꯤꯛꯂꯤꯒꯤ ꯑꯣꯠꯄꯗ ꯁꯨꯝ ꯈꯔ ꯄꯤꯛꯊꯍꯜꯂꯝꯗꯦꯕ ꯇꯤꯟꯊ꯭ꯔꯣꯛꯀꯨꯝꯕꯗꯤ ꯍꯥꯞꯆꯤꯟꯕ ꯌꯥꯕ꯭ꯔꯥꯕ ꯁꯤ ꯇꯤꯟꯊ꯭ꯔꯣꯛ ꯍꯥꯞꯆꯤꯟꯕꯗꯤ ꯕꯦꯁꯅꯦ ꯑꯩꯁꯤ ꯍꯧꯖꯤꯛ ꯀ꯭ꯋꯥꯇꯔꯅꯦ ꯌꯨꯝ ꯆꯠꯄꯗ ꯇꯤꯟꯊ꯭ꯔꯣꯛ ꯐꯥꯔ ꯄꯨꯔꯛꯇꯣꯏꯅꯦ ꯑꯗꯨꯒ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯦ ꯁꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯅꯣꯏꯈꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯥꯗꯗꯤ ꯊꯝꯕꯤꯔꯅꯨ ꯁꯤꯗꯤ ꯎꯔꯨꯝꯒꯨꯝꯕꯗ ꯎꯔꯨꯝ ꯈꯖꯤꯛ ꯂꯥꯡꯕ ꯃꯐꯝ ꯅꯨꯡꯁꯥ ꯈꯨꯝꯖꯤꯜꯂꯁꯨ ꯇꯥꯏꯠ ꯑꯣꯏꯅ ꯅꯨꯡꯁꯤꯠ ꯆꯪꯍꯟꯗꯕꯤꯗ ꯈꯨꯝꯗꯧ ꯅꯠꯇꯦ ꯈꯨꯝꯗꯤ ꯈꯨꯝꯗꯧꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯇꯤ ꯆꯪꯍꯟꯕꯤꯌꯨ ꯕꯣꯔꯥꯒꯨꯝꯕꯅ ꯈꯨꯝꯃꯁꯨ ꯌꯥꯏ ꯑꯗꯨꯝ ꯀꯔꯤꯅꯣ ꯐꯤꯒꯨꯝꯕ ꯑꯄꯥꯕ ꯑꯃꯅ ꯀꯨꯞꯄꯤꯔꯁꯨ ꯌꯥꯏ ꯆꯦꯔꯪꯅ ꯇꯧꯔꯒ ꯇꯥꯏꯠ ꯑꯣꯏꯅ ꯈꯨꯝꯖꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯤ ꯁꯤ ꯅꯨꯡꯁꯥ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯗꯥꯏꯔꯦꯛ ꯐꯪꯗꯕꯗꯁꯨ ꯊꯝꯕꯤꯅꯨꯕ ꯍꯥꯏꯐꯦꯠ ꯅꯨꯡꯁꯥ ꯐꯪꯂꯤ ꯇꯧꯕ ꯎꯔꯨꯝ ꯂꯥꯡꯂꯤ ꯇꯧꯕꯗ ꯊꯝꯃꯒꯅ ꯍꯦꯟꯅ ꯕ꯭ꯔꯦꯛꯗꯥꯎꯟ ꯅꯨꯡꯁꯥ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯗꯥꯏꯔꯦꯛ ꯐꯨꯔꯒꯗꯤ ꯁꯤꯗ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯗꯣꯔꯤꯕ ꯀꯥꯡꯕꯨꯗꯨ ꯁꯤꯗꯣꯏꯅꯦꯕ ꯇꯣꯞ ꯂꯦꯌꯔ ꯊꯪꯕ ꯃꯐꯝꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯗꯕ ꯀꯝꯄꯣꯁ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏꯕ ꯁꯤꯗꯩꯗꯤ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯋꯤꯛꯂꯤ ꯀꯩꯅꯣ ꯑꯣꯠꯈꯥꯏꯕꯤꯗꯣꯏꯅꯤ ꯊꯨꯅ ꯀꯝꯄꯣꯁ ꯑꯣꯟꯅꯕꯒꯤ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯗꯧꯅꯤ ꯃꯊꯪ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯀꯝꯄꯣꯁ ꯑꯣꯟꯗ꯭ꯔꯤꯐꯥꯎ ꯄ꯭ꯔꯣꯁꯦꯁꯇꯨ ꯑꯗꯨꯝ ꯎꯠꯆꯗꯣꯏꯅꯤ 7 days ꯐꯥꯔꯦ 7 days ꯍꯥꯡꯗꯣꯛꯑꯒ ꯍꯥꯏꯐꯦꯠ ꯀꯨꯞꯄꯝꯃꯦ ꯑꯣꯠꯄ꯭ꯔꯣ ꯑꯗꯨꯝ ꯃꯁꯥꯅ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯖꯔꯛꯄ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯅꯣꯡ ꯆꯨꯌꯦ ꯕꯕꯥ ꯁꯥꯇꯤꯟ ꯈꯟꯕꯤꯔꯣꯅ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦꯅꯦ ꯀꯕꯛꯇꯅꯤꯗ ꯍꯥꯏꯐꯦꯠ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯇꯤꯟꯊ꯭ꯔꯣꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯇꯤꯟꯊ꯭ꯔꯣꯛꯄꯨ ꯀꯥꯔꯝꯃꯤꯅꯦ ꯇꯣ ꯌꯦꯡꯉꯣ ꯇꯣ ꯕꯕꯥꯅ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣ ꯑꯣ ꯇꯤꯟꯅꯦ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯍꯥꯞꯆꯤꯟꯒꯗꯧꯅꯤ ꯇꯨ ꯑꯁ ꯌꯨꯝꯗꯩ ꯌꯥꯝꯃꯦ ꯐꯥꯔꯛꯏꯅꯦ ꯅꯠꯇꯦ ꯇꯤꯟꯊ꯭ꯔꯣꯛꯅꯦ ꯆꯪꯖꯔꯁꯅ ꯏꯃꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯈ꯭ꯔꯒ ꯑꯗꯨꯝ 7 days ꯂꯩꯔꯒ ꯑꯣꯠꯀꯦꯁꯨ ꯌꯥꯏ 15 days ꯂꯩꯔꯒ ꯑꯣꯠꯀꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯀꯝꯄꯣꯁ ꯑꯣꯜꯂꯛꯄ ꯇꯟꯖꯥꯗꯨꯐꯥꯎ ꯅꯝꯖꯗꯣꯏꯅꯤ ꯈꯔꯗꯤ ꯀꯨꯞꯇꯤ ꯀꯨꯞꯄꯛꯑꯦ 2 monthsꯀꯤ ꯃꯇꯨꯡꯗ ꯉꯁꯤ ꯊꯥ 2ꯒ 2 days ꯆꯞ ꯆꯥꯅ ꯐꯥꯔꯦ ꯌꯦꯡꯉꯣ ꯊꯥ 2ꯗ ꯑꯗꯨꯝ ꯑꯣꯟ ꯌꯥꯔꯕꯗꯨ ꯁꯤ ꯀꯝꯄꯣꯁ ꯐꯖꯅ ꯑꯣꯜꯂꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯗꯧꯅꯤ ꯁꯤ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝꯗꯨꯗꯤ ꯃꯈꯥꯗ ꯂꯩꯔꯝꯒꯅꯤ ꯂꯩ ꯁꯤ ꯂꯩ ꯃꯆꯥ ꯃꯆꯥ ꯀꯣꯝꯃꯤꯅꯤ ꯀꯣꯏ ꯍꯥꯟꯅ ꯁꯤꯁꯦ ꯍꯥꯟꯅ ꯍꯧꯔꯀꯥꯟꯗ ꯉꯥꯡꯈꯤꯕꯗꯣ ꯃꯨꯔꯤꯁꯦ ꯇꯤꯟꯊ꯭ꯔꯣꯛ ꯃꯆꯥ ꯉꯥꯛꯇ ꯉꯥꯏꯅꯦ ꯊꯣꯛꯂꯛꯑꯦ ꯇꯤꯟꯊ꯭ꯔꯣꯛ ꯃꯆꯥ ꯀꯣꯝꯃꯤꯁꯦ ꯑꯆꯧꯕ ꯉꯥꯛꯇ ꯍꯥꯞꯈꯤꯕꯗ ꯃꯆꯥ ꯃꯌꯥꯝ ꯂꯩꯌꯦ ꯃꯆꯥ ꯀꯣꯏꯅꯤ ꯁꯤ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯔꯅꯤ ꯁꯨꯝ ꯁꯤꯗ ꯁꯨꯝꯕ ꯒꯝꯂꯥ ꯑꯆꯧꯕꯁꯤ ꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯈꯨꯕꯥꯛ 2-2ꯒꯤ ꯆꯥꯡ ꯊꯥ ꯍꯥꯞꯄꯤꯕ ꯌꯥꯗꯣꯏꯅꯤ ꯒꯝꯂꯥ ꯃꯆꯥꯗꯗꯤ ꯈꯖꯤꯛꯇ ꯁꯤ ꯐꯖꯅ ꯋꯥꯟꯃꯟ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯥꯡꯅ ꯊꯝꯒꯦ ꯍꯥꯏꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪꯗ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪꯗ ꯅꯨꯡꯁꯤꯠ ꯆꯪꯍꯟꯗꯕꯤꯗ ꯐꯖꯅ ꯄꯦꯛ ꯇꯧꯔꯒ ꯊꯝꯃꯒꯗꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯊꯝꯕ ꯌꯥꯅꯤꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯆꯪꯍꯜꯂꯒ ꯊꯝꯃꯗꯤ ꯑꯗꯨꯝ ꯃꯌꯥꯛꯁꯦ ꯍꯟꯊꯔꯛꯀꯅꯤꯕ ꯊꯝꯕꯕꯨꯗꯤ ꯌꯥꯅꯤ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯨ ꯀꯝꯄꯣꯁꯀꯤ ꯃꯌꯥꯛ ꯍꯥꯏꯗꯤ ꯐꯔꯇꯤꯂꯥꯏꯖꯔ ꯐꯕꯒꯤ ꯆꯥꯡꯗꯨ ꯍꯟꯊꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯄꯦꯛ ꯐꯖꯅ ꯇꯧꯔꯒ ꯆꯦꯔꯪꯗ ꯊꯝꯃꯒꯗꯤ ꯀꯨꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯌꯥꯝ ꯂꯥꯏꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ